अहानबदा मरुइबा पाउसिंग पिजरी मणिपुर की अपुनबगी सक्तम कायबा यारोय हाइदुना दिल्ली की जंतर मंतरदा वाकत मिफम पांगथोखरे। कुकी मिलिटेंट सिंगना सुगनु केंद्र की एमएलए की युम याउना सेरौदा लेबा युम कया मई थाखरे। एमएलए की युमदा साफगद्रा हाइना थंबा गाड़ी कयासु मईना चाखरे। खोइशाउनरबा सेरौ अमदी सुगनु मियामना UKLF के नाजरेट केम अमांगता थोखनख्रे। अमदी इम्फाल ईस्ट वेस्ट अमसुंग बिष्णुपुर की हयेंग पुंग 5 फाउबा कर्फ्यू कोमथोखरे। मैम खुरमजरी ELITETV Manipuri पाव मीटिंग ताबिलिबसिंगबु Wangkhem Chanura ना तराम नोकजरी मियाम दा मपुंग ओइबा इ पाव पिजद्रिङै मांगोइनना COVID-19 गा मरी लेनना लेंगाकना पिरिबा SOP सिंग गाकना चटपिनबा खंगनजरी मियामना मतम पुंबदा मास्क सुपिबा खुदसा सिंगना हमदोकपिबा अमदि मी अमगा अमगागी मरक्ता फीट 6 लापना लेबिनबा खंगनजरी मसिदसु नत्तना COVID-19 गी वैक्सीन सिंग मतम चाना कापथोकपिदुना लाइचर असिबो लानथेंगनबदा अदोमसु थौदांग लोवियु हाइना ELITETV के माइकैदिगे मियामदा अपील तौजरी हौजिक मपुंग ओइबा पाव मियामदा संदोकना पिजरी मणिपुर की हौजिक ओरिबा फीबम असिगे मतंगदा अपुनबगी शक्तम ngaknaba मणिपुरदा शांति पुरकनबा लोइनना मपानदगी पिरकपा साफु यानिंगदबा फोंदोक्तुना दिल्ली की जंतर मंतरदा दिल्लीदा लेबा अमदी मणिपुरदगी यावना मियोइचा कयाना वाकत मिफम चथखरे वाकत मिफम अदुदा तोंगान तोंगानबा वारोल इबा प्ले कार्ड कयासु सिजनकी वाकत मिफम अदुगी सरुक अमा ओइना हंदकी इरांगदा लेखिद्रबसिंगी मफमदा लेशु कतुना इकाय खुमनबा उतके मणिपुरदगी इंटरनेशनल फैशन डिजाइनर रॉबर्ट नाउरेम RK इचनथोय पद्मश्री अवार्डी रियुबेन मासंगवासु सरुयाकी दिल्लीदा लेरिबा मणिपुर की यामना खंजबा अमरिक सिंह पवासु सरुयाकी लोइनना मखोगी ओइबा मोद सिंह फोंदोखे I was really happy that Manipur has been developing, and a lot of appreciations came from across the country, and suddenly all these things happened. What we demand from our side is for us, and what you demand from your side is for yours. That's the difference. It's we, and that's I for yourself. That's the difference between your community and our community. When we say peace, it includes all of you. It's just not about my taste. It includes every community saying in the state that we all should protect our integrity of the state. What's the fault in that? What's wrong in that? To protect our own integrity, saying that we all should stay together. You want separate, that's your fault. But we are never against it now. We still welcome you, we love you. And that's our message to all of you. We should bring back the peace. We should bring back what we were before. The diversity of our culture, the beautiful state of Manipur should shine back again. Thank you. So, from my mouth I cannot say anything, but let the musical instrument, the bamboo, speak the truth. And this musical piece is to dedicate those who are the departed soul for the country. So let me blow my flute, and you connect and you understand yourself. It is my appeal, it is my request. Thank you so much for your solidarity. God bless you. Let us.
This is a very unique place of the country, Jantar Mantar, where we can open our hearts, we can tell our grievances. And I want to tell to the media to look at the faces of these innocent people. They are ambassadors of peace. They have come all the way from India, so many places, 1%, 2%, 3%, to represent, to open our hearts. So they are all ambassadors of peace. They are Indian. They want peace in Manipur. They love Manipur. They love India. And they want the integrity. Manipur, Imana, Manipur, Imana, Jai Hind, Jai Hind. Why is the government not able to demarcate our border with appropriate fence like that of Pakistan and India border? Second, free women residents no more that our tribe living along the border to travel 16 kilometers across either side without visa. Are these regimes properly regulated? No. Third point, India declares zero tolerance to terrorism, but terrorism is being carried out in Manipur. Why so is not being dealt with? Right. ngasi protest aduga mari leinana yamlaba miyamna kholau kayasu laukhe Bharat Mata ki! Bharat Mata ki! We won! Coexistence of Manipur. So can any force divide Manipur? Can any force divide Manipur? Sakti leiba khutlai matik chana paiba kuke militant singna ngarang chatkhiba ahingda serauda leiba sugnu kendra gi MLA ke Ranjit ki yum maina tumna thakre lamdam adongi miyamna safagadra haiduna mahaki mayumda thamba gari kaya amasu mai thabada yaukre hairi ngarang mai thakiba aduda mamangdagi mai thakibadagi chithauba singsu maina tumna thakre hairi thodok thokfamdagi fangba pauda ngarang sugnu bajar da miyam gi oiba mifam pangthokpada natana Minister Khemchan MLA Usham Deven MLA Rameshwar amadi MLA Dr. Radeshyam yauna miyam pukning hanthana leinaba hairamkhibani makhoi mafamduda ahing leknaba hainakibani adubu Minister Wangkhem chan chatkraba matungda mathang chatnakhibadagi local MLA mathanta lehokhi hairi Hauzik serauda leiba mitai gi yum ayamba kuke militant singna tumna mai thakre hairi Jairak Sida Khoishaunarba Serau Amadi Sugnugi Praja Singna United Kuki Liberation Front UKLF ke Nazareth Camp Thukai Hari Mafam Adudagi Myanmar National Amagi ID card amasu fangbangam le Hauzik Lairiba BJP gi double engine gi sarkar asi nataba atopa matik magun leiba sarkar leiram labadi ngasi thokliba thokhaningdaba thodok asi thoklamdaba shu yai haina MPCC gi president ke Megha Chandrana phongdokre wafam asi ngasi Congress Bhavan da pangthokiba paumi singa unaba amada phongdokibani mahakna makhata na hai mamingtagi double engine sarkar haibaduni misi mina hengalakpa yummai thaba henaba leiba double engine sarkar ga chammanai Union Home Minister Amit Sahana Manipur asi tangdu leitaba purakani haibagi thajaba piramba madugi onna tainabada nomagi irang asi hanjalakpana miyamda chamamnaba pokhalle State Force amadi Central Force ani gi marakta coordinate taunadabana wathok asi hena chawthokhalle Union Home Minister na chingdana ama tamdana ma ani thokna nganglibasi karigino haiba wahang hangkhe Loinana pikraba state asida lengak na ngasi faba wathok asi loishinba ngamdriba asi loishinbiyu amadi miyamda horen hayeng kari thokani haibagi chamamnaba pokhaliba asi kokhanbiyu haikhe company mari PBU haidro demand tawduna lai basic already leire aduga basic su leire aduga four company PBU haiduna la tang mari degi hoigi Kuldev Singh da Sutosh da even the Chief Minister of Manipur, this is a tang mari degi four company PO haidana lak se masi hafta ani mugler kan the company mum tharaki tang mari degi harak pasina adegi again amuk hafta amuk tonda har kan the company ani
सुमाय तौदना लाखिबदगी युमजी हुजि लिसिंग दा चाखिबसे स्टेट गवर्नमेंट की नेग्लिजेंस अदगी सेंट्रल गवर्नमेंट की लेरिबा अखोगी पैरामिलिटरी फोर्सेस असम राइफल फोर्स मैम से कोऑर्डिनेशन तौदगा मसीगी सुगुम्बा वायलेंस ngaktabasina masi ama oireeba adunadi violence se right after the visit of Amit Shah hek chakhiba matungdegi nongmai kapa masingju hengale cross firing hengale mi sibuju hengale yummai chakbuju hengale aduna masi leiriba akoigi hojiksi sum akoigi periphery area da cross firing mai chakwa yummai chakwa se masidagi pardasingi ground reality मैम से सुम थोलैबसे सेंट्रल की फोर्स ना ग्रुप अमदा तोंगब्रा अदुगा स्टेट की फोर्स ना ग्रुप अमदा तोंगगा मसी सिंजे हेन वायलेंस हेगलब्रा हाइबो वाफम सिसु लाखपकुम तौरे अदुनदी अखो इंडिया गवर्नमेंट ना मसीदी कंट्रोल तौगे हाइरबदी मसीदी खोय हानसु हाइजखिबदुनी मसीदी हप्ता अमदा लोइसनबा याबा पोटनी हप्ता अमदा लोइसनबा याबा पोटसे हौजिकसे लाइक फॉर एग्जांपल सुगु अदगी दोलाई थाबी अदगी तोरों लाउबी हाइबा जगह सिंजे सेंट्रल की फोर्स का स्टेट फोर्स का कंबाइन तरगो चल कांतैदा हेक्टर लोइसनबा याबा पोटने सीज फायर हेक्टर लाउबो याय या हेक्टर तो मधु फजना कनो एक्शन चथर कांतैदा पडा सिंग सोनदबा युम कई मै थानदबा याबा पोट अमने नाकलमरोमदा पार्टी असिगे वर्किंग प्रेसिडेंट KH देवव्रतन फोंदोखिबदा हौजिक लेरिबा लेंगाक असि कोमादा लेबा अनाबा अमगा चप मानरे लमदम असिदा हौजिक थोकलिबा मीचम कयागी युम मै थारिबा नोंमै कापसलिबा असि लेंगाकना उना तुमिना लैसिलिबसि करिगिनो यूनियन होम मिनिस्टर मसा लाक्तुना हाईवे गी लंबीदा अथिंगबा पिरिबा असि लौथोकनबा हाइबदा कांगपोकपी लंबीदा लेरिबा खुदलाई पाइबा कुकी लालहौबना मखुत्ता लेबा पोट कुमना मतम खरा हांगगा अमुक थिंगजिनके हाइबसि मणिपुर लेंगा खक नतना इंडिया लेंगा पु थवैना लौदबनी लोइनना हौजिक मफम खुदिमक्ता हांगिबा रिलीफ कैंप सिंगदा लेरिबा अवा अना तारिबा सिंगु अथुबा मतमदा लेंगा नमिंगेन जंक्शन बियु हाइखे हाईवे हमदो हाइदसु हाइरम हाईवे उना हमदोरगनी कांपोपी सेक्टर हाइदसु होम मिनिस्टर मसाना हाइरम बगा यामना करी हाइबदाय मखुद ले पोत ना कोई मतम खरा थादोके अदो अमु खरा लेके तिजे बिहारी सरकार की चैलेंज तोने सरकार से मणिपुर गवर्नमेंट तो नते इंडिया गवर्नमेंट सु होम मिनिस्टर तो चैलेंज कोलम इंडिया की सॉवरेनिटी तो सोया भारत के निंग तब चैलेंज तो स्टेट में नमु सुवै अदुना मसे सरकार मतम चाना मुझे कोलैप्स से कोई इंटरनल सिक्योरिटी सु कोलैप्स तो प्रजा मसा डिफेंड तो दे सरकार ने प्रजा डिफेंड तो ngam से ngasi होई बस गुल की इंसिडेंट से माइक्रो एनिमल की तरह थी मसे डिफेंड तो ngam दे अदुगा अमुकसु लॉ एंड ऑर्डर मेंटेन हरे न हाई को मयाम की ताइवान ना हाईवे दा लेबा हुजुम तन लेबा खुदपू मना कोई मतम खरे की थादो पे यानी है तो से मसे कोई सोवरेनिटी का चैलेंज तो ने सरकार ना मसे रियल इंटरप्रिटेशन कॉन्स्टिट्यूशनल मेरिट संविधान की कुछ सिंगना बने है से काने आएगा कोई ना तो पार्टी कनी है ना आशा तो है रिलीफ मटेरियल से अधिक अहम फेज दी रिलीफ मटेरियल से एम बचान करना होय हजिके थांग फजल रिलीफ के अंदर ले का नदी हेल्थ मेंटेन तो बा हाइजीन मेंटेन तो बा लेइबो तुमना चांगब फिरोन अदुगा फंग काम पुरा मा अवा कनी मसिसु खबर कागज के आदा मधुगी डिटेल सिंग फजने यावी हौजिक ओरिबा मणिपुर की फिबम असिदा वारोइसिन अमा पुरक्तुना तंगदु लेटाबा मणिपुर अमा ओहेलु हाइबा दाबीगा लोइनना बांग्लादेश दा लेरिबा मणिपुरी सिंगना सिलेट दा लेबा इंडियन हाई कमिश्नर दा मेमोरेंडम पिसिंदुना वाकटख्रे मेमोरेंडम अदुदा मतम कुइनदगी नुंसी चानना लेरक्लबा तोंगान तोंगानबा फुरुप सिंग अमता ओइना नुंसीनना लेइनबा सिनबियु हाइबा वाफम पल्ली ममांग थागी मे अहुमदगी थोकलिबा कांगलुप अनिगी मरक्ता थोखनिंद्रबा इरांग असिना मरम ओइरगा ngasi फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोक यूनाइटेड लेबर ऑर्गेनाइजेशन मणिपुर उलोम खालै शिलुप खासिल अमदि कंगलै पनाना पुना खुदसिनरगा रिम्स की ब्लड बैंक ता ईपीबगी थौरम पांगथोखरे पांगथोखिबा थौरम अदुदा कैपिकॉन की कन्वेनर कैथलापम लंदन न फोंदोखिबदा
थोकलिबा इरांग असि मैतै अमदि कुकी नते मणिपुरदा खुंदादुना लैरिबा कुकी सिंगदा बर्मालोमदगे चंगलकपा चीन कुकी सिंगे थौइन सिन्ने महाकना मखा तारदुना अथुबा मतमदा यासिनबा पुरकनबा मणिपुर लेंगाकना सिनगदबनी हाइखे कैपिकॉन की मेंबर कुनमंगारोम अखोई रिम्स की ब्लड बैंक तानरकांदा हारिबा अखोई ngasi लोजिंग लोयादा अखोई लेपाक असि कन्नबगिदमक लान थेंगरिबा अखोई खुंजासिंग अदुगा मरोइना सेट फोर्सिंग लैरिबा लान थेंग असिदा असोक अना तारबसिंग असिगिदमकता अखोइना अखोई इना नखोई थौनाने हाइबा थीम असिदा मांग थाजरकांदा अखोइना ब्लड डोनेशन तौबगी गेम असि चथेजबनी हारिबा ई पीबगी थबक असी खक्ता नतना अखोइना तोवान तोवानबा अखोई मेंबरसिंग नसु तोवान तोवान मफमसिंग दा रिलीफसिंग दा मतेंग पांगबा अदुगा अतोप अतोप अखोई लान असिदा अखोइना माइ पाक्तबा यादे हाइबगी पांदमदा अखोई सु लोफम तोकप थौदांग दो सबसाना अखोई माइकैदगी लौरी अदु ngasi अखोइना दान तौजरिबा पिजरिबा ई असिसु मफम साना अखोइना ngasi शोक अवाना तारबा अदुगा शोक पल्लबसिंग दा मफम साना योहंदना अखोई लेपाक असे कन्नबगिदमकता असोब थौदांग दो अखोई माइकैदगी याजरी अदुगा हौजे हौजिक मैयामनासु हाइनबा ngasi thoibase kuki amsung maitegi marakta thokpa irang ni haina lounaribase akhoi maigedegi de mase kuki amsung maitai khaktagi marakta thokpa lan natti haina lowe mase tangai padana akhoi gi puari gi manipur gi puari da achuba dakpham am leiragadaba aduga masina akhoi na karigumba lan asina akhoi gi aranba mayonda mai pakki taragade akhoi gi manipur khunai ase amuk hanna hogat pangam loi phibam amda leirakadaba manam orakanda मणिपुर खुंदामनेरिबा अखोई फुरुक खुदिंगमंगना मसी अमद अमद मिसंग चंगबियो हाइबा नत्तबिदा अखोइना लान असिगे मायोन असि चुमना पुबिदुना मुक्तंग कंथबिरकांदा अखोई मसी खुनाय असि कन्नबगिदमक्ता लुप फुरुक खुदिंगमंगना थौदांग यामिना सेदुना कैपिकॉन की माइकैदगसु आफिन तौजरी नंबोल केंद्र की मनुंग चना लेबा नावरेम कैथल मचादा ngasi नावरेम अपुनबा मैरा पाइबिलुप अमदी नावरेम अपुनबा क्लब न सिंदुना मणिपुर दा शांति पुरकना बा लेंगाक न सिनबियो मणिपुर दा एनआरसी चना हलु कुकी लालहौबा सिंगदगी शु लौथोउ मणिपुर गी ngमखै कायबा यारोय हाइना मियामना वाकत मिफम फमबगा लोइनना खोलाव कयासु लाउख्रे वाकत मिफम अदुदा सरुक याखिबी अमना फोंदोखिबदा लेंगाक न अथुबा मतमदा शांति पुरकना बा सिनबियो एमएलए यांखै मियामगी दमक चोंथोकपिरकलो हाइखे इमा इबेल इचिलिना पुनमंगना मिकअप मिराव खोना खोई खांग बंगमदरे मरमदी कइगिनो हाबदा भारत सरकार सिना अमुसु अखोई मणिपुर की पाक्तक इतकना अमुसु कोपिंग ऑपरेशन चथने तौबिरी मजे तौबिगनो यारी मखैदि मसी तौबिगनो सोदा लैबा कुकी लालौरुम सिंजे मसा मसा की केमदा हलनबिको अदुददा मणिपुर शांति पोरकनी मकनी अखोई यामना वारे मित तांगहन बिरनो योके फुरित लिलगा योके खोंगाव छेलगा इमा लैबागी दमक्तदे हाइदनो चोंथोक पिरउ अदुगा कुकी ना तौरिबा सिंजे मिचम सिंगदा ओजल ओजन ननो मै कापिसे करी मरमगिनो मजे अखोई यामना पामजदे मसी तौबिगनो अखोई इंगना सिंगना लैरंबा अखोई इमा इचा पुनमक्से इंगना सिंगना लैमिनसी हानगे शांति पुरक्तना कनाना करी अरे लेता ताथोक तासनना चामिनदना लैमिन मणिपुर की कांगलुप की इरांग असिना मरम ओइरगा कुकी मिलिटेंट सिंगना मयुमंकै थादोक पिख्रबा हौजिक हौजिक लांजेलक्तुना कक्चिंग हायर सेकेंडरी स्कूल दा हांगलिबा रिलीफ कैंप ता लेबा मियामना कैदोंगै अखोई नेताना युमयुमदा लेहनगनी हाइबा वाहंग हंगदुना वाकल मिफम फमख्रे Committee for Peace and Social Harmony Head Office Kakching na sinduna Kakching Higher Secondary School Gate mamangda chathakiba wakat mifam aduda Manipur gi ngamkhai kallu Center amadi Street lengak na athubada waroshin pubirau michang mikhai naiba Assam Rifles Manipur da thamba yaroi aikoi bu kaidongai yum da nena tana lehenba ngamgadori mayum makai mai thadok pikraba singi athuba matamda leifam silu makhata na shu chana hanbigano kuke militant singi su khudak ta lauthou darkar oiba potlam sing marang kaina fangal हाइना थाबा प्लेकार्ड सिंग सिजनके वाकत मिफम अदुदा सरुक यारंबी सेरो मखा लेकाय माइबम हिदेंदगे माइबम बिद्यारानी कौबी नुपी अमना फोंदोरकपदा मणिपुर की मफम कयादा मई हौरबसु सेरोदगे एमएलए के रंजित यावना अकोइबगे खुल सिंगी निंगथौ सिंग यावरगा पीस कमिटी सेमदुना इंगना चिगना लेरकपने मैतै अखोइना पुक फारुबना कुकी सिंगना सेरो कैथल फाउबा थोगलकपदा करिशु हाइरुबा लेतना इंगना तपना लाखिबनी अदुगा खंगौदना हौखिबा तांग कुनगा तरेट कुनगा निपान गे लोनबा अहिंग नोंयाइदा तुमलिंगाइदा माइकै कयादगे नोंमै कापसिलक्तुना कुकी सिंगना लांतारखिबनी
खंगौदना लंदारकिबा अदुना मरम ओइरगा अहिंग अदुदा अपिकपा मचा मनमदा पोशिन्दुना थवाई हिंगनबा माइकै खंगदना चेनखिबगी अवाबदु निंगसिंगलुबदा हौजिकसु मिपाइबा कोक्ट्री इरांग असि था अमा फाजिलक्लबा फावबदा लेंगाक असिना असम राइफल्स लंबीदा लाकपदा मियामना थिंगबिगनु हाइबा नत्तना अवाबा तारबा सिंगिदमक ngasi फावबा थौना फना लेपिदबा असि यामना पेंदे Assam Rifles na kuki militant sing da atuki matik support tawi haiba asi nahamuk sugnu PS da Assam Rifles na chathakiba thawong aduna khudamni ngarang maksu ahing da serok da makata na yum kaya ama mai thado pikre Hauzik fawba security ge maikai dagi kariyama ta tawangam dana lairi miyam na asuk yauna waraba asida makoina fam kolaga laibagi matam na tre masina takpadi lenga kasi kuki militant sing da support tawi haiba takpani aikoi shiro haiba ga chap manai haina pen da bawafam kaya fongdorakli wakat mi fam aduda sarugya kiba sugnu dagi moirang them bizenti kaubi amana handak sero amadi sugnu da kuki militant sing na chatharakli ba thawong singbo akan momong da pen da ba fongdorakpaga loinana haukiba tang Ganipangi sugnugi irang da mahaki maupanupa ngasi fawba mafam khangdana lairi mahaki maming ngangom navy atopa maming yaifaba chahi taraga mapan apokpa NG sana khomba kawi sugnu awang lekai manda manaktagini mahakpu atuba matamda lengak asina thidokpiduna imung manungda sinabiu haiki Pienda base adokki matik piendre pienda bai babu loire thama chumna irang chatharak pajina sigi mafam jimadi Irang laksale sigi mafam jimadi misi mina lepkre aibagi paw leite akoi serau gi praja akoi gi serau praja ngasi ai hingauri base ai gi ichilinaw ikrai to siba mayam ya horeba lokthok pangam dan leire ba hojiksu ngarang bau da so ari ahum ni lokthok kre adu hoji hojiksu sire haraga so koi lokthok pangam dre akoi chelak pada marai bak thiba kanggo madi mayam ma siraga leire ba hojiksu khangde pen da badi adukki matik praja mayam gi thamoi sida adukki matik pen da ba leire Moina hojik sok yamna waraba matam se tha ama irang chatharak pajida moina pham kolaga leibe kari mathau leige hoje akhoi gi damakta thokpiro akhoi su noi gi damakta mangjin thana chachage ba akhoi asigi thabak je ai haijaninge Hauzik thogliba kangluk ki irang na moirang kendra gi mafam kaya da lanjilaktuna lairiba inmate singda mateng pangnaba haiduna Arunachal Pradesh ta thabak tawraga leiba maitai singna punsilaga semba Manipuri Welfare Society Arunachal Pradesh ke mihut singna angamba sen khai khaigat naduna MLM gi Moirang TH Shanti gi kuthangda lupa lising marifu ge sel gi tengbang pikre Manipuri Welfare Society Arunachal Pradesh ke advisor Dr. A Ipotombi Singh na luching duna lakpa mihut kangbu aduna ngasi ayu Moirang film lekai da leiba MLA Moirang gi office cha MLA ga unaduna senfa madu khutsin nakibani mateng pangba aduga mari leinana MLA TH Shanti na fongdok kibada haukiba thagi tang ahum dagi hauna Laibak thiba thaudok adudagi Churachandpur dagi lanjelaktuna Moirang Kendra gi relief camp singda lairiba singda Arunachal Pradesh dagi lakpiduna Manipuri macha ama oina mateng pangbirakpa asi hainingai leitana thagachari makoina pibirakpa thauna asina Manipur gi apunbagi saktam kahenba ngamloi haike militant singna makoi apamba wakhalon amaga loidana yamna phajadaba bongda Manipur gi Sahi kya gi mamang dagi khudna mina leiraklaba kanglup kuthra nga sina pulliba Manipur gi phajaro saktam su thugaida na ge dungba silakpa lalong ne na lojaba adum khudong thiba thodok tu da maram moiraga aigi susampur gi lamnam na khudda no leiba maitai singla lanje nang tan leiba moirang kendra da hangjariba kem kolum doi sida aigi arunachal da thabak tawdu leibiriba koi maitai macha singna koi maitai gi siumlaba war mutam sida yamna koi maitai magi thawdang maitai macha amana Manipur macha amoina Manipur macha amoina Manipur gi war mutam se mateng pangdaba yade hebagi wakhalona makoina ngamjaba punam khainarega ai mafam sida lakpiraga tekba goidangta aina arunachal da thabak tawdu leibiriba na du leibiriba Manipur macha sing punopu ai maikai digi kai leitana thagat pawdok sari loina siumlaba ekhoi Manipur macha sing ni siumlaba ekhoi Manipur nungsibagi wakhalon jila soidano ki Manipur gi apun mai saktam se siuma me amsida pirakpa thongna asina kahin mangam loi hebse agi maikai digi
Dr. A. Ibotombina Fongdokibada Togliba Irang Asigi epicenter Oiriba Moirangi area Asida Ladiba Awaba Taraba Singda Karada Oiriba Shumating Oinaba Haiduna Manipuri Welfare Society Arunachal Pradesh ki Mihut Singna Angamba Sel Kaigat Naduna Ahanba Face ki Oina Angamba Sel gi Tengbang Asi Pijabani Makata Nashu Angamba Sel gi Mateng Pangjage Haiki Ngasi Makatarna Arunachal Pradesh ki Manipuri Welfare Society Asina Wangu Gram Panchayat ke Pradhan Dasu Relief Camp Singda Ladiba Inmate Singda Mateng Pangnaba Haiduna Lupali Sing Yankagi Matengsu Mafam Aduna Chatuna Pangke. The epicenter moina labor mafam ni haidan to budagi akoi na ngamjaba paisa khajitang monetary help oina akoi honorable MLA kutta sinaba lakchabani adu akoi honorable MLA na leriba KM sing se sida nidi oiba mi sing reda ngasai even medicine da boirasu angang lactating angang sing lady adu mayam sing ahan sing BP na wang ban khangde any kind of medicine emergency lakpada mayam sing sida mateng oinna bani haina kitang machine ahan ba phase ni adu matung da jo khoi ngam maju oijage amuka so khoi khai khoi amu amaka haidagi gani akhoi asat kadusina khona ano wangu dani wangu gram panchayat da salaga lupali sing yang khayam ga khoi mateng tawjagani moirang da thamjarami ba case na lupali sing marfu kaktani aduga mamang da khoina hana tawgi bna pukhaw dagi khunrak pam akhoi gi tawgrabani adu handak lai ba sigi phase di kamain tawgi bo khoina san thangba mayam ma truck puruga lakpado madugi mathau tadre what is the requirement at the time of the need is case paisa ji daka oi habda adugi tang Paugi Marakthana Tenba Break Matang Lominasi Babina Diagnostics Manipur da ihan hanba oina ingsok lisingamaga chamapal marifuhumdoida linkhatki masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mateng pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray luinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam mama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arrive dinate adubu iburgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwalambela mada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break matungda mayam taramukchari hauzik makataba pauda
Hauzik thokliba suknugi irang asida me kunganipandagi thiba khangdana lairakiba maitai micham ama makhongda nongmaina pankibadagi sire haina lairamba miyoi ama suknugi miyamna thiba changselubada hingduna lairamba thengnare hairi hiramasigi matangda ELITETV gi hauzik suknuda lairiba paumi langambana pirakpa report Sugunuda tholi bangasi ki irang adu ki matang da hoje akhoi ki ELITETV gi paumi langamba laire langamba thodu asi karam thoki bano kamaina tawbuno adu manuk chungna thambiu langamba hoje aina legerba jaga asi sunu bazar da ki changsalaga sunu police station ki manakcha maite khunda ba jaga dine aduga sigi maite khunsi ga thangnari ba nazare asida tarik 9 da ki changkiba khogi maite macha sing khara khogi thiba phangde natraga mosi lekhidraba ha pot adu ngasi maite macha mayamna di khunasi da changuba kanda hojiki maite nupa phange maite nupa sigi maming je sunu rajkumar kawi aduga magi apopagi mingna inausa allies project promotion kawi hojiki loksulu basang buje khogi micham mayamna changbra traga security force gi kari response le habiu changbasi hojiki micham mayamna puluk changmani security force ama bu yauge adubu nakanda khogi security force Manipur police station gi police staff personnel khara de sida duty ta aduna lei aduga hojik thoni da thodo thokpa leibra na aduga hojiki sugunogi mafam aduda adopa irang lakadaba leibra adu habiu hojiki oina di hojiki nazare haiba jaga si gi nakalama da khogi Don Bosco school ma lei Don Bosco school gi nakana lambi yumsali sidai ki da khogi koki militant sing mi mari thak uba thengnajare mi mari jida mi ohum ma Don Bosco school sangre du ama jina lambi mathaka kala ma paktar leigra aduga hojik sigi jaga maksida koki militant sing na mite gi kun gi makai rom da sniper amadi atopa fajar boklai kaya ama kapsala hojik su lepana hoje koi section thorang lokhat li haiba tugi sabcha bo khon thambiri section le bio makha ta na koi pawdum lojra ke Manipur da tangdu leita daba hingsa gi thabak chatharakliba laibak thibani wafam asing asi thangmaibangi MLA KH Joykishan na mahaki mayumda paumi singa unaba amada phongdokhibani mahakna makha taraduna government ki hospital amadi private hospital da layeng balak pasingda lemna layeng binabasu haizari thangmaiban manungda leiba ana layeng famsing dadi chepau thakre hairi aduga numit humni gi manungda pau pibireknaba khangankre amaromda mahakna makha takibada hauzik relief camp ta leriba miyoi sing asi kayam kuina leigani amasung MLA singna makoi gi jaga da pubiyu haike thangmaiban gi oinadi mahakna layengba amadi relief camp ta leriba singbu makoi gi safagadaba mafamda achangba senfam loina mahakna puthoptuna layengani haina mahakna makha takhe Tanjasida akoi loinamak masi daita lawba darkar lei aina honorable CM dasu sarkar paibudi yauri ne dusu mayam pulakta adum koi appeal tawjage akoi gi singi oina constitution leiriba constitution kunsida local air fund je crore mom hena piraga koi singda thabak tohonbagi hena sakhona bathabak tohonbagi adugumba wakhallol singmi nungsi wakhallol si leibiri bani na hojiksi awa taram namsidadi ko additional MLA singida su lak yankai muto su around 2 crore musi taruga khara mayam yenaraga su akoi hojikta asu open leiriba awana tar se masimtang ai thukbiu haiduna ai mayam sidaita khutang dai hai thamjari aduga akoi hojiksi mayam tangai fadri si relief camp da leiri singse akoi ne camp kui lehendoino makoi dana leiriba thajabo mangi si camp lehendoino makoi masi singse akoi yam kupna naina batraka lei tangai fadri rules and procedure and conduct of business yauri bani akoi circuit assembly ma phombo akoi darka leira akoi si naina bai tare masi thama paisela bo akoi ngamde si kari gino si naina raga akoi khanbagi matam yaure rumor se makal gi rumor su sandoktana akoi amaga se thajabo mangna handana akoi amaga se khana hanabasu yam tholakpa lei bai tare kaim tawjedaba group amasu frup amasu chenana ba honaba mara laijedaba mayam amasu bunana ba honaba masi mayam sima yamna akoi Nauremthong Laishram Lairaktogi Samushang Uku Fawbagi Apunba Nupilup na Sinduna Nauremthong Kulem Lekaida Wakan Mifam Famkre Wakan Mifam Aduda Sarugya Kibi Oinam Sitala Kawi Nupi Amana Fongdora Kibada Matamamada Hosik Lamdam Asi CM Oriba Birena Sahid Minarda Singjang Paiduna Imaleba Kaiba Yaroi Haiduna Lau Thoglakhiba Thauna adu ngasimak madugi singjang adu maya thangbiyu hauzik lamdam asida tangdu leitadana leiriba asi athubu matamda waroshin purau su lauthou loinana lamdam asida khunda minariba kanglup khudimakna thokpiraktuna imaleba asi punna kanminasi haike
Indian Army changal ko yade changal le hai ba su Indian Army na ko thaba yawi ba sun natta ba Assam Rifles kuki mi changal le paga masidi chinda hai ba di makoi na akoi da makta lep kani lambi thado piro lambi thado thajalo hai chinda hai ba di yamna lai khotta yeng ba mi na uba matam da di makoi khulai thade somna khagi kuki mi chang na makoi na sumaina akoi da onjalaga nong ka pangwa choro khadagi akoi gi bung na pa me ama so kan yaurokpa madugi budagi akoi na masidi akoi tumina lai thok to ya de hai ba di akoi na ahin chen phang da sorok to thogaga mayam je ngak ta ba ya de hai da na akoi thokchara kani aduna Manipur sarkar na Manipur government na raseng na ina event de mayum da makham chana magi mafam mai chatana mang ri ba khot ba mayam se loina mak lahen bi ge hai ba tar gi sarkar gi thauna le biu pangal le biu mang ri ba khot ba mayam se loina mak hanjana ba hona biu national highway matam mama da di thingba matam da di supreme court ki order matung ina national highway thingba ya de national highway thingba matam da madugi thingba gi aya ba yaw di hai dana tawli do ngasi mahak Amit Shah na respected Amit Shah na mesida Manipur da laga ma masa sat uri bani ma masa sat ta matam do nakoi na kari gi national highway thing bano masi khudak ta loko hai ba ngam do kari gi kari gumba wari sawa matam da so akai dana numit tarani matam piram gani moi dana tara mangani piram gani kari no karam ba la lo no khangre adagi laire sida Indian Army su loko kani Assam Rifles ka manari ba se koi lehalare su loko na bokonari ba siju Kokomi gi meeting makada oinam kendragi manung chana leiba leimaram kangjebungda leimaram waroiching amadi hainobok apunba nupi lupna senduna Manipurda thokliba irang asi santi anthuba matamda purau kuke militant singdagi shu lautho prajamia wahan biganu haina ngase wakat mifam famkre wakat mifam aduga mari leinana khongjang loi amana fongdokibada Imphal da santi leirabashu Loizing loya da leiriba kuki singi khul singa tainabada leiriba maitai khul singdi tumfam chafam khangdana ngasi fawba leiri maram asina central amadi state government na waroishin puraktuna hanagi punsida hanjin hanbiu haike Pursida tangdu laitadana miyamasi nong wana leinari adubu awaba asi Sahargi mafam dadi awaba se thoina thengna de adubu akhoi loijing loya da lairiba jingmi singa loina na lairiba akhoi di hena awaba phanghi ama henjila ba wara abasi bawda kana gumba kari gumba habdi atop amana thoina miyeng changbi de akhoi loijing loya da lairiba asu wana lairiba mi singje ngasi phawba yumda ningthina tumba phangdri isa singa loina na nungaina ingna singna laiba phangdri adubu sarkar na di central government adi lauri Santi Hanjale Amit Shah Honorable Home Minister na la amba matung dagidi akoi gi Manipur asi Santi Hanjalani haidan haibi adubu Santi di kadai dano akoi di ngasi phawwa ingna singna laiba phangdri base Manipur government amusu Indian government na atubu matamda masibu waroishin pubirangna ba honabiu Wakat mifam aduga mari leinana leimaramda hangba relief camp talaibi thasana kaubi amana fongdokibada local MLA club organization CSO kayana hotna biduna relief camp ta awat pale hendrasu makhoi gi matam kuina thadorakpana makhoi yumda hanjinna leiningle adubu oiriba fibam asida lengakna waroichin state force ke waroiching state force ke outpost ama hangbiduna makhoi bu tangdu leitana leiba yana ba sinbiyo haike Wakat mifam aduda kuke militant singe su lautho Manipur gi saktam kaiba yaroi Manipur da NRC chana halu haiba kholau kaya su lauke Prajamiyam na local MLA na organization sangstan mayam na budi akhoi gi chana thangna watana budi hona bi haiba bu akhoi yumje matam koina thadorabani na akhoi yamna ware Hojik wari bace akhoi karamba matamda karamba kanda akhoi yumda hanjanba yagadawribano akhoi athuba matamda yumda hanjanba pami akhoi yamna waba phibamda kuki gi kangbu ga akhoi border loner ga leiba potni akhoina karigumba hanjalaga leiba taraga su state government da akhoi haijaning badi akhoi gi matam pumba gi oina akhoina outpost ama akhoi gi central state gi outpost ama akhoi Waroijin hariba khulla sida kuki gel lonana leiriba mafama sida permanent post ama hangaga leibado khoi pamjai athuba matamda akhoi yumda hanjaningi akhoi yumda hanjanana ba Manipur sarkar na mating amta tawbiyo nungsibiyo haiba wafamse ai sarkar gi maikaida thamjari
Haukiba May ahumdagi thoglakliba irang asi kuki refugees singna hobani wafam asing asi Major Khulda leiba Manipur Press Club ta paumi shinga unaba amada Nongchup Imphal apunba Palem Ima Furup ke Secretary General S Santi Leimana fongdokibani mahakna makha taraduna Union Home Minister gi numit humni gi khongchat ta thamlamba wafam asing adu aremba tare mahakna takpirambagi matungina numit Taraga mangani gi matungda laglaga sugi ground rule thugaiba singi mathakta ahakpa chairak pigani haibadu yamna nungai Kuntraga taret suba Assam Rifle na Sugnu Police Station gi gate mamangda makoi gi gari khamjinba amadi fayengda nomai kapnabada kungani thoi suba Assam Rifle na kuki gi mateng pangbasi yaningde haina mahakna makata ki Sarne palda phayengda akhoi maitei ga adi kuki ga nomai kamna matamda kuki da support ba hanna yamana kanta khagi khambi ba leitana yenga leiba pose kuki gi di maman yamda ba moji khulai maya ma sine basida yenga leiba haiba ani simadi atuki matik kuki da support ba India da thabi reiba akhoi gi asaina phalsinga se akhoi tasengna akhoi warawi Manipur baza punamna warawi haiba se center na khangfam thoye adegi amana Mokoina Pariba Kulai Mayam Ase, Karai Masia Bam Topane, Madame de Manipur Sida Cookie refugees in Rasankila Hirakanda, Makoi Poppy planted Santoba, Asuma Mayam Matoshalakanda Makoina, number 4, Putoga, number 4, Sungaga, Manipur Homi Mayam, Manganba, Hatopa, Masimagi hidden Ezendagi, Paringa Bada, Kanar Abaneba, Adobo, Libak Tibadi. Central government Kangadabadi, Manipur lady ba, Isai Sukak Hapatanatana, India game upon Kodimaka, number 4 Sakaigana, Pariba, number 4 Luliba Sing se, Masipudamaxe, India government the Singna Bani cookies in Naibase, May Masana Poloto Godamane. Huzik, Quigi, Honorable Canon Homna, Hibiram, Basida, Hena, Aquagi, Mana Kamsingani, Suzy, Hibira, Hen and Maisaklang, Ibase, Manung the Kari Labage. Mapan Tongi, India government cooking and Nuside. Assam Rifle Mawalo de India government Hibegi put them a Uhaleba. Adobo India government Lamana, Mogi Makada lady, even in Mayamase, seek against the Toropa Hibase. India government the Maquina Manung the Kari Lagi Hibase, Manipur government of Cook Natinba Masangi. Ngarang June ahum amadi ngasi tang marigi ahing nongyai pung taragam nithoi minute taragam manga rom tarakpa duwaida samu punbigi mathakta duty tawraga leiba police personnel singna control room da nongmai kapagi makol tai haiba paupirakhi amadi chapchana haiba ngamdaba bom manba ahum shu faitol ge area dagi fange haina jiripam ge SP Maharambam Pradeep IPS na ngasi paumi singa unaba amada fongdorakli mahakna makata na hai nongmai kapagi makhol tarabashu police ke maikaidagi yamna ingna chikna nongmai hanna kaptanaba khangalake Matam adumaktada commando team ama thazinduna irang thoktanaba cheksin thawrang lokhatki Assam Rifles ke commandant Kuki Inpe Jiribam amadi Tamenglong amadi atai Gularthol ge miyoi amagasu khudakta paw phonake ngasi ayuk pung 8 rom ataba aduwaida Jiribam Police Tamenglong Police CRPF Assam Rifle amadi Manga suba MR ga puna security personnel chani ga yangkai mukna Gularthol amadi Faitol gi mafam singda thi humbagi thabak chathake Gularthol ge Maitai Khulda ahan boina thi humbagi thabak chathabada sen bag na semba bunker ma thugai ke Matungda Faitol da thi humbagi thabak chathabada bunker ahum amadi chapchana haiba ngamdaba bo manba ahum fangbangam ki Tausem gi OC Maratha Kamaina procedure amada ningtina seize tawraba matungda bom adu disposal tawkre hairi ngasi ge chathaki bathi humbagi khongjang aduda Faitol gi miyoi singna support tawrakhi hayeng Gularthol amadi Faitol khul ani ge praja singi oiba mifam amasu pangthoktuna santi leina ba honagani haina makhata na fongdokhi dangi pung baro minute 3 taba matamda Akoigi duty torga laiba Jibamgi police ki mina akoigi control room the report torpane asagi nomai kapagi makhon tai hena nomai kapasi amra anira kapaga amuk khar chawba makhon tai he maduda akoigi immediate response noi di kapuno akoigi police ti ana restrain laiba nomai ja khoina hallaga kaptaba amatawi Hanbada aduga akoigi CDO team se thajillaga akoigi position se strengthen toy yamna phajabana police amasung Assam Rifle ani se unified oina nomai makhon je somdagi tai herga
moina su additional I think force thajlaga moi officer tharga search ama to inungdang sida अपुनब तेंबांग लो बिष्णुपुरना चलाइरिबा रिलीफ कैंप ता लेरिबा चुराचांदपुरदगी लांजेनरक्तुना बिष्णुपुरगी ओल्डीसी कॉम्प्लेक्स ता लेरिबा इनमेट सिंगदा यांखैगा मापन सुबा माउंटेन ब्रिगेड ना ngasi acha athak sing pijabaga loinana inmate sing medical checkup तौरब मचुंग दरकार लेबा हिदाक लांगथक लेमना पिख्रे चुराचांदपुरदगी लांजेलक्तुना लेरिबी नुपी अमना फोंदोरकपदा अखोय ऑल मिनी सेक्रेटरीता होंजिलगनी हाइबगी पाउ ताबदा नाकलदा आर्मी लै आर्मीना कुकी लालहौबसिंगी मतेंग पांगी हाइबगी पाउ मणिपुर मियामना खंगे मरम असिना इसादा पाखतपा फाउरमी अदुबु मदुगी ओना तैनबदा ओरमे मरमदी यांखैगा मापन सुबा माउंटेन ब्रिगेड ना आयुक अंगनबदगी अखोयना लेरिबा कॉम्प्लेक्स असी सिट सेंगबगा लोइनना दरकार लेबा अचा अथक अमदी अना अयेक सिंग लायेंगबगा लोइनना दरकार लेरिबा हिदा लांगथकसु लेमना पिरि मखाताना पीगनी हाइबगी थाजबा आर्मी की माइकैदगी थमकी इंडियन आर्मी ना मणिपुर की थोकलिबा थवंग असी संगताइननबा होटनबगी सरुक अमा ओइना यांखैगा मापन सुबा माउंटेन ब्रिगेड के ब्रिगेडियर एस.जे. तिवारी ना लुचिंगदुना बिष्णुपुर की पब्लिक स्कूल मॉडर्न हायर सेकेंडरी स्कूल अमदी थोकचोम इबोटोमी इंस्टीट्यूट ऑफ टीचर्स ट्रेनिंग दा लेबा पुना इनमेट चामगा मरीफू रोमदा दरकार लेबा फैसिलिटीज सिंग पीगनी हाइना आर्मी की माइकैदगी लांजेलक्तुना लेरिबा इनमेट सिंगदा थाजबा पिखे अखोइसे चुचानपुरदगी लांजेलक्पा अमनी अदो अखोई हाना बेट कॉलेज लेजरम्बने अदो ngarangdagi अखोई असिगी अखोइजु लेकोई पाट की डीसी ऑफिस सिदा अखोई होंगजिल्ले अदो अखोइना होंगजिङै ममांदा अखोई याम चटनिंगदे मफमसिदा कैगिनो हायरदी नाकन्ना आर्मी लैये असम राइफल लैये अदुमाइना कई मयाम हाइबजे हुजिक थोइ बैरांगसिदा आर्मी सु यावे असम राइफल सु यावे अदुमाइ अकी अखंग मयाम अमा लैये अखोइसे चटनिंगदना बरादा लैसिरा कराइदा लैसिगे अखोइ चेनबगी होनै अदुबो संगददी संगुरगेना अखोइसे ngarangse asida thungakpa matamsida akhoi na khallambadugga moina tawbirei kitang di tayonnare ngasi morning se Indian Army 59 Mountain Brigades na morning gi breakfast amadi hidak langthak sing akhoi mayam gi yenbi re cha da khaizaning ba amadi akhoi se huji pham marang khangde amada le amada charang na ba akhoi se kyam koina leiduino sumaina kyam koina thamduino amadi room amada mi myam leibina angang chen ba khotpa dagi myam yaw बनina याम वाई लेबदी फजना लेरगसु मणिपुर असी पोपी थाबदा अमदी मसिना ओरकपा याबसी अथुबदा नार्को टेररिज्म अमा मणिपुरदा लाकपा याय वाफम असिंग असे मेजर खुलदा लेबा मणिपुर प्रेस क्लब ता पाउमिशिंगा उनबा अमदा फेडरेशन ऑफ इंडियन एनजीओस ऑन ड्रग अब्यूज प्रिवेंशन FINGODAP के कन्वेनर डॉक्टर ए जयंतना फोंदोखिबने महाकना मखा तारदुना स्टेट असिदा इंग्लिशिंग अनिगा तरागा मंगादा सर्वे तौबदा लिसिंग कुंट्रागा निपानगा चनिपानगा तरागा मापन हारिबा मसिंग असी लैरिबा मिसिंगा येंगनबदा मसिंग असी यामना यामे हाइबा ताई नार्को टेररिज्म हारिबा असिगे अतोपगा खेनबा हाइरगदी अयाम्बा कादरसिंग असी निसादा एडिक्ट ओइरकपा अदुगा हौजिक हौजिक रिलीफ कैंप सिंगदा लैरिबा मियामगी मरकता ड्रग एडिक्ट के अवाबा मायोकना बा लैरिबा असी FINGODAP ना लेमना लायेंगनी हाइना महाकना मखा ताखी याम सी मतंगसिदा गवर्नमेंट प्लान अम तौरगा तौबियु अखोई अदुम तौजगे अदगो अखोई स्टाफ अदुम फ्री द लै कने थिंगनुम अखोई स्टाफ से तौंगाय लेत्रे नोने कदाय दनो म हंगिरो केम अमा अखोई लागा अदोइदा अखोई ट्रीटमेंट तम मोइना अखोई पैसा पेमेंट अखोई सैलरी पिदौ नते अखोई स्टाफ सिंग दो थिंगनबदि न मोय कने हेतारे तौंगाय लेते लेरे अदु मोइना हायरे माफम सेफ ओइ तौबिरो ड्रग ट्रीटमेंट लाहलो अखोई टेप तो दिस इज वन ऑप्शन अदे अखोइना ख्वाइदे गवर्नमेंट हाइनिंगिसे सिगुंबा पॉपी थारकपसे इसम समना ड्रग की प्रॉब्लम अंगांग ड्रग चार्ज प्रॉब्लम लोबीगनो मरमदी सिगी कल्टिवेटिंग हेरोइन से मफम जे अखोई ngasiदी थाबगी मफम ओइबनु कुइरेदी सुंबम ममुर कनेबो को अरे सुंबम मने गोल्डन ट्रायंगल गुंबा ओइना मणिपुर सु मचा मचा लाने अदुना गोल्डन ट्रायंगल मक्सी तसेंबदी मागी जनरल खुनसाजन सामतंदा माना ललोनगी सागिब नतेबा सान हाइब स्टेज से मा लिबरेट तोगेना माजी गुरुला अखोई केनो टेररिस्ट हाइगद्रवा अखोई के गवर्नमेंट फाइट तोबा लीडर अमने अदुना मागी केनो से लिबरेट तोंनुगी नक्ता माना पोपी जे थारगा अदुई फंग पैसादुना माना सिजनरगा मागी आर्मी से अगेंस्ट द गवर्नमेंट द लंदाबा अमने अदुना मिसाइगी पोपीगी
thang paisa na terrorism to buji am chathi ba simply Afghanistan have a golden crash je sidai lai ri Taliban je moi funding je kano ti lak ne ba United Maitai Pangal Clubs Organization UMPCO Wangkhem AC na sinduna Wangkhem Kendragi tongan mamafam mangada Manipur gi saktam kaiba yaroi athubada santi hanji halu haina miyamna wakan mifam famduna khongchang changsinkre Yaripok Haitroi Pokpi Yaripok Pamo Lekai Yaripok Singa Fauden Amadi Hayel Labukta Wakan Mifam Famke Wakan Mifam Aduda Saruk Yakiba UMPCO gi co-convener MD Riyajudin Hai Manipur gi lam inchi ama fawba kahen bayaroi karigumba Manipur gi integrity da akaiba piraklabadi Maitai Pangal Singi Singli da cheliba I marik ama fawba hanba leitana thengnagani Manipur amadi center gi lengakna athubada waroshin puraktuna mahausa gi fibam da hanjil handuna tangdu leitaba nungsi chanaba Manipur adu hanjin hanbiu haina mari leinaba singi pukning chingsilakhe Manipur da tholiba tangdu leita daba yamna sarang naba amadi yamna laibak thiba thodo asi Manipur sarkar na amadi central government na अखोई अथुब मतमदा शांति पुरक्तुना वारोसिन पुबिरउ हाइबा मेसेज असि पिजबनी लोइनाना अखोई मैतै पांगल क्लब्स ऑर्गेनाइजेशन अपुनबगी ओइनसु करिगुंबा मणिपुर की इंटीग्रिटी दा अखोई की इंची यमा फावबा मणिपुर की लम इंची यमा फावबा मांगलकपगी खुदो हाइदि मांगलकप याबगी ओथोकप लैरगदी अखोई मैतै पांगनसु येंगदुना लैथोलoi अखोई की इसादा सेलिबा इ मरिक अमा फावबुना हेक लैरिबा मकै मणिपुर गिदमक्ता इमा लेबा किदमक्ता अखोई लांथेंग Wakan mifam aduda saruya kibi Hasina Ayub Kaubi Mahairoi nupi macha amana phongdorakpada mamang thagi ahumdagi chatharakiba kanglup ki irang asi center amadi state government na athubada waroishin pubiraktuna tangdu leitana hinghanbiyu aikoi ima amatagi macha ngaktani aikoi amatani aikoi gi integrity kaihanbiganu aikoi hanagumna nungsi chanana hingminasi lamdam asige tungi punsi lepkadoriba yumbiral oirakadoriba Mahairoi khunagi damakta khanbiyu khana chainaba Hanaba Shunaba Asina Tungi Yumbiral or Kadoriba Mahairoi Singda Akaiba or Heli Hibasi Ekoi Kudimakna Kangaribani Pick Liba Tungi Generation or Kadoriba Mahairoi Singi Damakta Kanbiduna Fatabiu Aikogi Pick Laba Fajaraba Manipuri Sakta Masi Kaihandanaba Amadi Santi Hanjan Biragnaba Bharat ki Prime Minister Narendra Modi Amadi Manipur Lengakna Atubada Akanaba Miding Ama Changbiu Mahairoi Kunaidadi Kenaba Amata Leite Ekoi Nusina Leba Pami Irang Asina Maram Oiraga Mahai Masing taminarapa kaya to khaina tahale makata na mahaki mahay masing imalebak Manipur da tamthaba pami athubada santi hanjil hanbiyo loinana imalebak ki iramdam gi apun baki saktam kahen bayaroi haiba thamoi gi oiba wafam sing phongdorakhe wakat mifam sing aduda Manipur gi saktam kai bayaroi aikoi santi pami aikoi amatani center amadi Manipur lengakna athubada waroshin purau haina iba placard sing sizina kibaga loinana kholau kayasu laukhe Hatnaba mayam sina maram warakanda tungda lakadore education the loina influence to have each and every knowledge later aduna maram warakanda pikliba icha issue pikliba lakadore generation sigi khanbiraga lairiba ichili inausing kangluk khudingi ichili inausing na show gyanta biduna amaga saunaba yetnaba khanaba si lotion bi naba tausi amasu central government na Manipur hariba piklaba phajakraba lamdam masida handak thokriba thaudo asi hena munna khanbiduna kari dagi soirapadagi laklibano haisinai nabiraga central government na su akoigi problem asi solve tobiyo Paugi maraktana atinba break amatanga amuk lawminasi The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang dana Vespa madi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare
Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. The pinnacles of success. Get enrolled to one of the finest schools in Northeast India, UNACO School. Excellence in Education. Break matungda mayam butaram nokchari makataba pauda apunbagi saktam ngakna bai koi puna hona minashi haina amuko gi president Nando Luwangna phongdokre wafamasi kwakaithal da leiba amuko gi office cha pangthoki ba paumi singa unaba amada phongdoki bani paumi singa unaba du da organization asige maru oiba thomi kaya su saru yakhe Nando na makata na phongdoki bada India mache taba pamdabago Manipuri amaoina Manipur mache taba pamde Myanmar dagi changlakpa lamket lam haiba khara changlaklaga apunbagi saktam thugaiba tokhai tabagi wakal thadokpiyu handaki home minister gi khongjat peningai oide haiki Amit Sana Manipur thadu chalam daida separate administration gi matang sida yamna thayaina bam khumamba se masidagi chingna ba phawri makta handak numit kharni sida tawriba thabak thong sing se masi ekoi Manipur miyamna sungya yabang moi se amukka su ekoi phirep session boina hajiningi aduga sugumba government of India na Manipur miyam gi interest ki wang mada thabak tawra agadi India kaiba pamdaba India nungsibagumna Manipur gi miyam na su Manipur kaiba pamde Manipur nungsi haibese masi akoi sapchana khangan jagani aduna Manipuri khudingmak Manipur gi apun ba saktam gi damga thabak tominasi aduna tongan balenga ki tongan ba wakhalol ama thambasi masi thadopio madu mangphawna roi madu gi damakta Manipur gi miyam na sapchana thengnagani thengnadru su lakli aduna Myanmar da military junta na lakna phana ngamdaba lamket lamai ba khara Manipur da changaga nampu hapuda karigumba khara tawriba ase mahak mafam digi singi khunja singnasu madu wara watim to boda mating pangbiu adugumba mapalam dagi dark cartel singna sponsor to ba dark cartel singna khogi illaga chatpa miyam sing aduna torba khulai paiba kuki laholubu sing aduna torba thaba do chingda leiba praja amatna sogat piganu maduna khoi lisang singna ching tamgi nuksinaba laiba sigi mari se makhoina thugarba matamda khoi yaugum se haibismasu amukona appeal tawjari Mamang tha ahumdagi hauduna kuki na namna taba khulsingda kuki lalhobasingna maitegi yumda nongmai kapsinba amadi yum kaya mai thabagi thabak ngasi sule palaitana makha chathare Kakching district ke manung chana leiba sugnu da ngase su state force amadi kuki lalhobasinga akan mamong da khu thokna khrei loinana me kungama pandagi mangkhraba amadi kuki lalhobasingna fazil lamlani haina chingnaramba miyoi ama ngasi numit tarukni gi matungda sugnu sawom fai kuki khuldagi rescue tobangam khrei Thaudok thokfamdagi preshna phangba pauna hai ngarang ahing nongyai pung 12 rom tarakpadagi kukila lawbasingna serauda leiba maitai khulgi yumsing paktaknana mai thaba amadi nongmai kapagi thabak chatharakibani Maduda sugnu kendragi MLA gi yumgi saru kharasu mai thadoklamle madugi matung nongalakpada khoishaunarba sugnu gi prajasingna sugnu Najaret khulda leiba kuki gi khul mai thana ba changsinaba hotnabada kukila lawbasingna sniper yauna nongmai kapthorakibani hairi Kunjasing aduna Nazaret kulda changsil luba matamda kul asidagi maitai kulda onsilaga fit tawduna thamlamba top gun manga su fangmangam lei makatana kukila lhobasing aduna sugnu da leiba Don Bosco School maningda khutlai matik chana pairaga koichat chatuna leiba ubadagi state force ki maikaidagi akan mamong da landakre Nazaret kulda leiba UKLF ki finance secretary khupmangi yum amadi plywood factory khoishaunarba miyamna tumna mai thadokre hairi
Panba yabadi Sugnuda Ahanba Irang Horakiba Numittage Nazareth Kul Tamna Changsilakiba Mioi Ama Mafam Kangdana Mankibani Mankraba Mioi Asigi Langlalang Jul Amata Fangbangam Dabana Kukila Lobasingi Makuta Soidana Taramlani Haibagi Jingnaba Miyangi Mafam the Lairibani Adubungasi Kunjasing Aduna Tapna Changsenduna Sugnuda Lairiba Sawom Fai Kuki Kul Asi Dominate Torama Matung Kuki Yum Amadagi Mankraba Mioi Asi Ningjol da Nongmaida Panduna Chatpangamdana Lairamba Tengnarakpadagi Miyamna Konglei Tuna Lautok Labamajung Hospital da Laikana Kre Hairi. Ngasi rescue tokraba mioi adudi Thaunawjam Rajkumar Chahi Kungamari Apokpa TH Inaucha Sugnu Ward number 1 dagine. Ngasi Nungtilpung Amadagi Ani Fawbagi Manungda rescue tokibani Maha Khaukiba Me Kungamapanda Nongmaina Pankibani Hairi. Jerak Sida Hausikta Fangba Pauda Sugnu Bajargi Maning da Leiba Turel Maningda Turel Wangma Kuki Militant Singa Nongmai Kapnari. Amaromda Sero Lamkaida Police Amadi Kuki Singa Hujiksu Nongmai Kapnari. May ahumdagi hauduna lamdam asida thogliba Irang asida Central Government amadi State Government anina tumina laisinba manba thawumbu yaningdaba fondoktuna Imphal West ki manung chana leiba Wangoi to Iram Sifagi apunba miyam gi oiba peaceful mass rally ama ngasi chatkre. Self-help clubs laifrakpam na sinduna club asidagi hauduna Wangoi Kaital koiduna Thongkhong Lakshmi Bajar landuna chatkiba rally aduda we want normal life, stop the narco terrorism in Manipur, go back illegal immigrant thaba placard kaya paikhe. Loinana apunbagi saktam kaiba yaroi Manipurda mitop changba yaroi Manipurda NRC chanahalu haiba kholau kayasu laukhe. Rally aduda saruga kibi tayen jam ongbi kamalana hai lamdam asida thogliba Irang asida lengak loisingi mayumakai fawba kuki militant singna mai tharaba matam fawba tumina laisinba si yaningde. Masigi laukhatpam tokpa action matik chana laukhat piyu thawong sing asi makhata na chathaduna lairabadi ahum suba nupilal thokloi hainingai leite haiba wafam fongdokhe. Sugunu Kendra ke MLA Ranjit ki mayum da kuki militants ne attack tawdagi mai thagare masidam ima iben Manipur da laiba maira pai bi puna ma koi khang na kayam koina laigi sike kayam koina koi bu laigo haiba no aduna Manipur da lairiba maira pai bi sangsthan organization mayam thokpiro aduga Manipur gi lengang na ngamdraga na koi mayam hokjarage Manipur da Pithibi ki itihas ta mayegla na ikiba ahum suba nupilan gi damakta khoi sem thaba loijare ima idon Manipur gi maya pai bi punamak thokpi raklo aduga ngasidi akhoi punamak lan thingmina Amaromda rally adubulu jingleba RK Manishanana fongdokibada ingna chigna leriba lamdam asida kuke militant singna apunba gi shuktam thugaina bahanarakpa micha miyamna tumina leithokloi Manipur gi apunba gi sakta machet ama kaihandana thamnaba micha miyamna khongfam chena leptuna lei haikhe Khangkhangawdana megi tang ahum dagi horakpaduna tha ama phawraba Achibawada, Hajibawa Santi later, Manipur Paja Punamanga Santi Pami, Manipur Apun Chaktam Kaihalo, Habigi Manipur Paja Punamanga, Lip Kagani, at the Tung Koinasu, a quick Lip Kigani, Shiba Changba, Manipur Chaktamamata Kaihalo, Haiduna, Manipur Paja Punamanga Hauri, Asumna, a quick Hojik Ladiba, Haidem Le Prakpam, Eram Chibai Chongtang Kona, Asikum Laba, Ima Ben, Amadi Club in the Haron, Mana, Baby, Kudamanga Tolakuna, Manipur Apun Chaktam, Kahan Yaro, Haiduna, the Manipur da ing na chakna chingna lejaramba khangawdana kuki militant singna khangawdana maitai da landarak pa se Manipur gi parja punamak
na pende maitai jati na pende haibase akhoi ge asigum laba kholaw asi lauge duna akhoi chachabani Manipur ge apun ma chaktam je macher ama bawa kai haloi haibase Manipur baza gi lengra bawa sangne haibase Manipur baza punamangna khanga chune India da world da leba punamangna khanga chuna hana khanga chano hadana asum chachabani Haukiba May amada Fayengda Kuki militant singa Kuthokna Badalai Kidraba Salai Mapari Singpul Lupki member Iramba Sagolba Nepra Menjor Laikai de Laitangam Noren Maitai Apokpa Laikidraba Labangona Laikidaba Si Tamoy Shokna Nuaite Haina Ngasi Rimski Morta Tangaiban Hijam Laikai de Salai Mapari Singpul Lupke General Secretary Huirem Romenjina Fongdokre Wafam Asing Ase Laikidrabagi Tawai Yaudraba Hakchang Adu Lobalakpada Paumi Sing the Fongdokibani Mahakna Makataraduna Fayeng da Maitai Prajamiyam da Kuki ke militant sigda yum mai thaba amadi mihat mipun torakpada Maitai Prajabu kanana bachat kibani Manipur government amadi central government na irangasi athuba matamda loishin biu haina mahakna appeal tawkhe igi apun bagi khunai ama sagat sanaba khona jabada mang than jangjan jar ki badugumba athawa maru omkhagni adu ana ngasi laikidaba thawaina onta oikraba bikup sida mayamda aikoina pinning message sam khatang di irai bagidam dam sida leminariba jingtam anigi apun bagi saktam si kahening de haiba wafam si khoi mitai khaktana pamba wakhalola khoi mitai khaktana chenja gadaba chongjagadawa oibra haiba wafam sintang mayamda thamjaningi aduna tasengna ngasi tholak leba thodok sidi aikoi rai bagidam dipsi bu kanminasi amadi kaheloi si haiba targadi jingda leiba chinau sing amadi tampakta tariba Puruk Kanglup Kaidan Leminariba, Kwaipuna Magna Punna, Tangaminabam Kakchangi, Madam Dika Yamuktan Hamdanda, Lady Cookie, it's in housing Habatare. Ekoi Adungai Matamdagi, Leminar Paduna Sip How with the Kangdana Lakbadu Kangodana, Mito me and Chassing, my Amama Changchil Akanda, my Hamnasukanga Lady, Menmarum the Gitsangapa, Adumba Mitop Sing Aduna Sing Yamkal Akanda City, Hanai. Lajaram by Koipuna, Lajaram by Chin housing Marakta, Opal Lamakanarapa, Amadi Magi Michang Mikai Niner, Bagitaba Malak, but the Gidinga Sise, Imuna Mutanartana, Tawaika Mangarapa, Masitoni, Todochi, Mina Denabagidam Makata Poina, and the Gilaminazarapa, Cookie Laptasuleva, Equation housing, Yam Tubomatam Sida, Bab Taminaduna, Kochangshin Nabatangai Fade. Amaromda Noren gi thawai yaudraba hakchang adu Ripok Sagolban Sayang Kwakaital Dobi Machulerak Mainolerak Morang Lerak Fautuna Laglaga Mahaki Pongna from Lamdam Nepramin Jorlekai Fawa Purake Mafam da Lairamba Singna Laishu Katuna Ikai Kumnaba Utki Mahaki Lamdam Yauraba Tungda Aroiba Matomangam Pangtoki Kanglup ki irang na maram oiraga masagi mayum thadok na lanjenarak liba hojing relief camp sing na laiba miyam ki damak free auto service phangalagani haina all Hairok Auto Owners and Drivers Action Committee gi maikai de ki fongdorkli ngasi thawal da paumi gi mifam da pangthok laduna all Hairok Auto Owners and Drivers Action Committee gi laisram biren kauba mihut amana fongdok lakpada committee asina ahan bagi oina Wangjing Hodam bada lairiba relief camp amadi Hairok Higher Secondary da lairiba relief camp ani asida lairiba awaba taraba miyoi shingna Hairok to Wangjing amadi Hairok to Thawal chatpa matamda selgi awaba Pidana Chathok Sasin Yanana Bagidabag relief game ani asida lairiba miyoi chanida free auto service asige token pikre. Association asige auto marina handakta sero amadi sugnuda thokiba irang aduda awaban nangleba kayabu kakchinge relief camp sing tamna pukhat padasu sel amata laudana miyam gidamak khanna angamba mateng pangkhi.
Makha tanasu mateng pangkhigani hauzik committee asina relief camp ani asida leiriba miyamda piriba khudongchaba asigumna Manipur gi atai mafamda leiriba garigi association singnasu angam mateng pangbiu haina fongdoraki loinana mobile number 9366780815 ta contact tobiba yagani haike Soba irang ama tholok pasida yamna mafam amadagi mafam amada lanjenadana lagliba relief camp da leibiriba koi hairo ku thawal se leiribi jaga sida relief camp mafam anida wanging hadam da leiriba relief camp aduga hairo higher secondary da leiriba relief camp sida leiriba awaba tarba misingi mafam amadagi mafam amada satuk season tawba koi gi route sigi hairo ku thawal hairo ku wanging hairiba route area sida moina satuk season tawba matamda अखोई एसोसिएशन सिगी मनुंग दे लेरिबा कमिटी असिना सिनजदुना मखोइबु फ्री ओइना सथोक्सिन तवनबा मखोइदि बारा लौदनबा अखोइना टोकल मोइदि इशु तौजे टोकल सि पायरगा थोकपिरबा मतमदा मखोइदि बारा फ्री ओइजगेनि अखोइना मते Tripura ki Agartala da leiba Tripura Medical College TMC da Manipur da hana gumna santi hanjin hanaba maira katuna thoni kre TMC Manipuri chawkhat khongthang loop Agartala na sinduna pangthokiba thauram adu saruk yakiba thomi amana fongdokibada mamang thagi ahumda atsum gi maikhum uplaga kuki singna chatharakpa mihat mipun amadi yum kai lanthum mai thabana chingba hingsa gi thawong sing amadi me gi aroiba chayol da nahauna maitai da attack tawrakiba pumnamak asina maram oiduna tangdu laitadana leiba iramda Manipurda thuna santi lakpa oirashanu haina thoni jabani loinana karinguma makhal amatagi thawongna Manipur gi ngamkhai kaihan bayaroi khudakta kuki militant amadi India sarkar ani gi marakta chathariba su khudakta lepu amadi athubada santi puraknaba lengangna honabiu haikhe Kangluk ki irang na maram oinuna lanjenarakliba miyam gi damak hairo kendra gi MLA Dr. TH Radeshyang gi meeting makada PLC Academy Mayai Kaital Hairo Higher Secondary School Sek Mai Khunau High School Ningel Kak Mayai amadi salungfam da hangdogliba relief camp singda ngasi Peace and Relief Committee Hairo Kendra na koina chatuna chana thaknaba polam sing cheng alu thau relief material sing tengbangkre Polam Singadu Yenthokladuna Peace and Relief Committee Hairo Kendra ki Chairman TH Chaurajina Hai Relief Committee asina local MLA gi meeting makada haukiba me mari dagi relief camp sing asike awata passing yang sinduna lagli Relief camp sing da leiriba kunja singna masagi mayum da hanjanduna ne taba punsi amada halaktriba fawba santi haibadu oiraroi dabana miyamna khongfam khazik hanaduna lamdam asida amuk hana santi purakna bahotna bada aikoi pumna makna sarugyami nashi haina fongdokhe yuga tang odaki eno tawduna ngasi jun ki tang mari yore haibidi tha ama helabani si phawbada aikoi yamna sikna tangdu laitana aikoina leiba ngamdaba prajasingda aki tujungba hawdo kunimakse aikoina ahanbada aikoina peace ama purakpa ngamdragadi aikoi sakhat thorang aduga praja khudimuna tawjagadaba magi semjagadaba sajagadaba lawursimubagi matam lakleba khudmakse masi aikoina mayum da lehanba ngamdragadi aikoina haiba Tenose yam awaba mayok nagadoribani maramaduna aikoina santi thamba haibada aikoi praja khudingmaki mateng sangi aduna aikoina lanagiba soinagiba leirabasu aikoina khongpam khara handoknare haraga aikoi khudimona puning phathaminare haraga santi purna ba punaminaragadi masi tangdu leita daba Manipur am oirase soinama santi leiba ingtappa nuksi sanaba samasam oirakani Waithau da leiba leikai mangagi club maira paibi loop amadi leisabi singna hauzik wabagai higher secondary school da hangliba relief camp ta leiriba sugnu sherau amadi napat tagi lanjenaraktuna leiriba miyoi singda chana thaknaba potlam firol nupi oibil singi hygienic pad na chingba mateng pangkre loinana sel oina lupa lishin kunsu mateng pangkre Hauzik thokliba irang asida miyamna Assam Rifles da thajaba sungtam thamdre makoina micham miyamda thajaningai oiba thabaksing tawraktriba fawba yaripok maikaida chathok sasin tawbada makatana athingba thamkigani haina warep laukre
ngasi nungthel yairipok khoiromdagina Wangkhem faubagi manungda leiba clubs organization sing amasung maira paibi singge apunma mifam ama bamoleka youth club yairipok BYCY na sinduna pangthokiba miyamgi mifam amada mathaki warep asi laukibani mifam aduda saruk yakibi kekru maira paibi gi member longjam sangitana fongdorakpada Aikoi Maitai asi India macha natabra Kanglup ki oiba irang asida Assam Rifles na karigidamak michang mikhai naina thabak tawribano Assam Rifles na ngak seli haiba Maitai kun amata mai chaktaba yaudre Loising loya da mathau tawriba state force nge chana thaknaba potlam karigidamak Assam Rifles na pubiu yadribano maram asina Assam Rifles po miyamna thajade makoida cooperation amata piba ngamloi yaripok kun amadi akoibada miyamna Assam Rifles ating bathamle haina fongdorakhe adana mai ho lam pok thoklai je masing ama ani khaktang na tre moina hek changjan gi ba mafam khuding makta adum mai ho lam po je thoga adum leire maram asina akoina Assam Rifle laiba Assam Rifle lagi ja sida akoina makoida thajaba thamdre makhoi ji kanabu kanbal lagribano tasengna akoi ju India machani Manipur da leiriba ji India sarkar gi makha da leiriba koi ju praja amani Miyamgi mifam aduna hauji thokliba irang asida yairipok areas ta Assam Rifles sing chathok sasinda makata na athingba thamba mathaki warep asi hauji Assam Rifles na khaliba makhogi wakal hongduna miyamda thajahanba ngamdriba fawba lengdana laigani More da lairiba state force sing na chaba thakpa fangdana lairiba asi lengak na su yengsin bidre CSO sing na su yausin bangamdre masigi daita asi lengak na lafam thoktabra haina ngasigi mifam asina lengak ta hanglakli ngasigi mifam aduda SLGC Sifai Lekai BYFY Bishnu Naha SEDO Yaripok Bajar KYCY Yaripok Kekru YSC Bamo Lekai DLC Bishnu Naha Mayai Lekai amadi Khoirom Kekru Bamo Lekai Yaripok Bajar Bishnu Naha amasung Sifai Lekai ge Maira Paibi Loop Singi Mihut Sena Saruyakhe May tareta pangthokani haiduna tauramba NEET UG gi exam handak lagliba June 3 ta pangthoklagani haina fongdokre wafam asing ngarang Lamphel DC complex ki courtroom da pangthokpa paumi singa unaba amada Imphal West ki DC oiriba TH Kiran Kumar na fongdokhibani mahak na makha taraduna state asigi oina Imphal center da exam thagadaba punna candidate Lising Nipan ga chatre ka yangkai ga mathogi manungda lising amaga chamapan ga taraga maride Imphal center nataba atopa center da tharagani lemhauriba candidate singna Imphal center da adumak thagani Imphal gi oina punna center kungani thoi leibagi manungda Imphal East gi oina center tara amadi Imphal West gi oina center tara gani thoi lei hariba center kungani thoi asigi manungda Imphal East gi center Lamlong Higher Secondary School oiramba asi hongdoklaga Ananda Singh Higher Secondary Academy da oiragani loinana lambi da lakpa matamda exam gi admit card aduna exam numittu gi oina curfew pass oina sizinaba yagani haiki Hariba admit card asi hana download tahudaba singna district ki leriba DC office tagi download tobagi ayaba leigani Imphal manung gi oina Kwakaithal mayai koibida leiba Sisu Nisra Niketan school dashu admit card download toba yagani haiki loinana exam thabagi matamasi hana nungthagi pung 3 dagi hautuna pung 5 minute kun faba oiramba asi numichungba pung 10 gani thoi dagi hauraga pung 3 ga minute kun da ngankhatle exam thaba lakpa matamda mayamna pung thengna hogani haiduna thengna lakpa tawbiganu exam center singi gate asi ayuki pung 10 ga mathoi makhai taba matamda lonsingani loinana admit card download fanghaudaba singi DC office ta paw faunaraga noma watlingai da lawba yagani exam paper lawbada thengmana maram oiraga exam thaba lakpa matamda ayuki pung 9 da lakna baso fongdokhe Kaje koi law and order situation ji yenga kanda parikha ji pung ani nga khalalaga 12 dagi hauraga pung 3 ga minute kun bauda parikha ji tawgani karigino ha kana parikha ji loira kanda angang singsi mayumda ahalama jinga hanmada khudong chananaba parikha gi center sing jida pung 12 da haujagada oiraga su angang singje pung 9 gi maya dagi lakwa darka tai aduga magi tawpham thokpa che changi karigi mayam tawro matungda pung 13 ga makhaida akhoi get loan gani akhoi emit ka ki matang da mu angang sin yam tuina hangi emit ka si hana mamangi parikha gi da akhoi gi thagar khiba magi emit ka leiba che masi gi emit card si adum season ba yae kari gumba Manipur da thagada oiragadi Manipur dagi center on gi haibu du ano bo emit card ama chingda jaba tare mafam ahong bu du loina na aduga Manipur da thagada mayam si gi di
हानगी अरीब एमिका सिजनरगा अदुम तौब याय करीगुम चिंगदा होद्रबा शिशु निशान निकेतनदा अमृता की ऑफिस ता चलगा चिंगदबिबा याय DC ऑफिस सिंगदा चलगा चिंगदबिबा याय अदुगा इम्फाल वेस्ट ता अतोब डिस्ट्रिक्ट की ओरगजु स्वाइदा लाइबो ओरगदि अदुजु दुम चिंगदबिबा याय करीगुम अंगांग सिंगजिना खुदोंग चादबा लैरे पैखागी सेंटर सिदा अखोय लागा लौजगे एमिका सिंगसे हायरगसु अंगांग सिंगनो हाना अखोयदा पाउ पिबिरगदि नमथोक पिरगा गेट ता रेडी तोरगा थंबिदोइने अंगांग सिंगजिगी तौबदबु गेटि पुंग 13 गा मखाइदा लोनगदबनिना अदुगी ममांगदा चेजिंगो थिदोक थिजिन तौबगी ngana yorpa darka tai angang jingji parikha gi center kungani thoise masi akhoi center amakhak mafam honge center kungani thoisida center tarukta akhoi gi CAPF ki sibai lei handa ki law and order jiga mari rena sibai lei jaraga su akhoi leiriba sibai jing akhoi na request tawre moina parikha tawdringe gi mamangda ka singe takthoga lampak ta boiro nakanda bu thaidoga boiro mafam manga amadi sinba yarane ba lamlong higher secondary da taramba angang heise आनंद सिंह हायर सेकेंडरी दा पुलअप ओइना थांगने लमलोंग दा हाना सेंटर तारमदी एमिकर हानगी चिंगथोक मतमदा लमलोंग इजरगसु आनंद सिंह हायर सेकेंडरी चलगा लमलोंग की ओजा गैदुना अदुम सिनगदोरिने आनंद सिंह हायर सेकेंडरी हानदी माजे सेंटर ओइदबा सिगी अहोंग अमखक लै अंगांग सिंह जी चटप मतमदा एडमिट कार्ड पाइरिबसिना अदुम कर्फ्यू पास ने अदुम लौबा यारे कर्फ्यू कईगुमा खुदक थिंजनग्रगसु कर्फ्यू पास ने लौबीबा यारे परीक्षा सिनबदा मरी लेनरिबा अखोगी ओजा सिंह अखोग कंडक्ट तौदा चंगी मैम जे मोगी ड्यूटी कार्ड कुंबा आई कार्ड कुंबा अदुम पायरगा अदुम कर्फ्यू पास ने अदुम लौबीबा यारे परीक्षा के नुमितसिदा अखोइना रिक्वेस्ट तौनिंगबना यारिगै तांग 3 की परीक्षा सिदा इरांग लैबिद्रगदी नुमितसे अंगांग सिंजु इंगना तमना परीक्षा थाबदा का ताय अंगांग सिंगना टेंशन यामना कारगदी परीक्षा मार्क याम फंगोइदोइनी अखोई अंगांसिंग मार्क याम फंगदना परीक्षा सिलेक्शन दा खनबदा वारकदोरिनेबा अदुना मयामना तांग 3 की लेबाक पोपु नुमित्ता तोंगान तोंगानबा डिस्ट्रिक्ट तगी लाकदोरिबा अंगांसिंगसी सपोर्ट तौबियु हाइबदमा थमजगे ngasi Imphal East West amasong Bishnupurda numidang waram pung 5 fauba curfew komthoki curfew komthok lingai manungda kaithal kana ki dukan sing thong hangna ke curfew komthok lingai matamda miyamna chana thaknaba polam sing amadi nongmada changdaba yadraba polam sing leina ki hayengi oinashu Imphal East West amasong Bishnupurda numidang waram pung 5 fauba curfew komthokani ELITETV News Channel asigi oina miyamna email gi khutangda I pau thabirapa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da I pau faunabagi oina phone number 9402890982 da I pau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Lushilakpada maruiba pausing amuka napizari Manipur gi apun bagi saktam kaiba yaroi haiduna Delhi gi Jantar Mantar da wakat mifam pangthokre Kuki militant singna sugnu kendra gi MLA gi yum yauna serau dalaiba yum kaya mai thakre MLA gi yum da safagadra haida thamba gari kaya su mai na chakre Khoishaw naraba serau madi sugnu miyamna UKLF ki Nazareth game amangata thogan kre Amadi Imphal East West amasung Bishnupur gi hayang pung 5 fauba curfew komthokre Ngasigi oinadi ELITETV na sandokjariba Manipuri pau matang swaida loijare meeting tabi basingbu amukana krumjari